Akaspan Imphal Wahengbam Washington na pau pajari ahanbada maruiba pau Manipur da mahukshagi phibam hanjilhana bagidamag Rajyapal Anusya Uike na luchingba Peace Committee Shemlay Rajya sida handak thokliba irang asigi matangda Judicial Inquiry Committee na thijinba hokre amasung Civil Servants singi Training Infrastructure hena pagal hanabagi pandamda National Training Conclave ngasidagi New Delhi da hauragani Manipurda mahukshagi phibam hanjilhanna bagidamag Kendra Sarkarna Rajyapal Anusya Uike na lusingba Peace Committee Shemlay Peace Committee asida Mukhyamantri Nongthombam Biren Singh Mantri Singh MP MLA Singh amasung tongan ba rajniti dol amadi Civil Society gi luchingba sing yauri Peace Committee asigi mapung oiba pandamdi Rajya sida leiriba tongan ba kanglup singi marakta nungsi chanaba poraknaba thabak paikhatpa makhoi wari watai sanaba amadi ungkhanariba kanglup singi mihut sing unahanduna wari sanahan banasingba asine Rajya sida handak thokliba irang asigi matangda Judicial Inquiry Committee na thijinba hokre committee gi chairman Ajay Lambana ngarang masigi member Himanshu Sekhar Das kaloinana Imphal West ki lampel amasung lamboi khongnang khongda leiba relief camp singda chatuna yengbaga loinana makhoi gi wakat takre Committee asina thijinbagi thabak adu pukchel chengna michang mikhai naidana chathagani amasung masida miyamna mateng pangbinaba hairi Imphal East Imphal West amasung Thobal jila gi oina ngasi ayuk pung 5 dagi numidang pung 9 phawa curfew komthokani Kangpokpi jila gi oina ngasi ayuk pung 5 dagi nungtil pung 3 phawa Bishnupur jila gi na ayuk pung 5 dagi numidang wairam pung 3 phawa aduga Kaksing jila gi oina di ayuk pung 5 dagi numidang wairam pung 5 phawa curfew komthokani adubu Kaksing jila gi Serau Sugnu amadi Wapokpi dadi curfew da komthokpa leite hairi Surchanpur Medical College Surchanpur ki Mahayu Singarang Imphal ki Rajbhavan da Rajyapal Anusya Uike ga unaduna Rajya sida hojik oiriba phibam masigi yanglaga college asigi MBBS course ki physical amasung practical classing Imphal da sathaba yana basinbina ba memorandum ama pisin krai Rajyapal nasu paikhat payaba thabak paikhat kani haibagi thajaba pirakpaga loinana Rajya sida shanti hanjilhanaba thabak paikhat pa honari haiki Sugnu amasi masigi akoibada haukiba nongmanini asida nongmai kapnaba lepkhiba su mafam asigi miyamgi wakhalda mipaiba amadi tangdu leitadaba phibamdi leiri mafam adugi phibam yengluba aikhoigi paumigi paudam ama Ikhang khanghaudana me kunipan gi ayo anganbadagi Sugnu Serau area da haurakhiba irangi chaitheng ngasi fawba mafam adugi miyoi singda mamita hauri Mafam asida curfew komthoktabana kaithel dukan thonglona badagi hojik fawba yum khara da lengdana leiriba miyoi singna tangai fadana nomagi changdaba yadraba potlam sing phangba ngamhodri loinana mafam asida mobile network ningthina phangba ngamdabadagi tongan ba relief camp singda laikhraba naknaba miyoi sing pau faunaba ngamdabadagi pukning wana hori marak asida kendra sarkarna handakta lauthokhiba relief package adugi khudong chaba adu irangna sokhalaba imung singda pirakpa matamda sarkar gi maikaidagi pukchel sengna thabak tawinabasu appeal tawrakli Khoina tajabada central government na handak home minister lakpada 101.75 crore piragani haibagi ayabase pibirame haibasi akhoi phange government na pirakadoriba akhoi gi hak oiriba mang takhrabasibu hajitang orasu amu hanna resettle tawba yana ngai gi taseng na victim oiriba imung singsida phanghan bitaragadi imung amagi punsi ama hogalakpada mateng oigadra khali Amaromda haukiba nongmanini asida mafam asida nongmai kapnaba lepkhrabasu mafam asigi miyamdi mipaina hauri adumakpu pamdaba thodok thoktanaba security force sing mafam asigi akoibada combing operation chathakre loinana Sugunu gi akoibada akanba mawongda ngak selhoba thengnarakhi Akashpani Imphal gi pawgi damak waikhom chitradhani Rajya sida hojik thokliba wathokasi Kendra Sarkarna athuba matamda miyang changbiduna loisinba ngamdabasi laibak thibani haina Democratic Bharatiya Samaj Party Manipur State Committee na phongdokli Serol amada dola sina hai Kendra gi makok thongba lusingba singna Rajya sigi irang loisinna ba thabak paikhat paga loinana sudo lairiba kuki militant singna su gi chana kanglon gi wangmada thabak tawriba si yangsinba gi tangai fadaba lei Yelhongmi Kanbaluf Manipur na sinduna ngarang nungtil National Highway yauna lambi singda human chain chemduna kholau kya laubaga loinana kongjang changsin kre People Protection Force irengban na sinduna ngarang kaksingda miyamgi oiba wakat khongchat chatkre
Nongchup Kameng Young Generation Club amasung Nongchup Kameng Maira Paibina sungarang numidang wairam Nongchup Kameng da kholau kaya lauduna miyam gi oiba khongchat amachat kre Thawal jila gi tongan tongan mafam kaya dasu human chain samduna kholau kaya laubaga loina na khongjang changsinari yelhomi kanbaluk kim yang makada Mitai Communities Joint Coordination Committee Waithau amadi laisang them apunba Maira Paibi lupna chingbana sinduna ngarang khongjang kaya changsinki Manipur ki charang no phiba masi kokhan nabal aining thoksana mahi temple board na sinduna pautak hiden amasung wangam hiden da hai lai katuna thoni jakre lamyan ba arambam samarendra lai khidabagi ningsing thoram ka mari laina nangarang lamai kendra gi manung chan na laiba nungsi kol pakta khilliba lamyan ba sigi mitamda Patriotic Writers Forum Manipur ki mihut singna lai katuna ikai khumna ba utkre raija sigi rang sokla ba mafam singdagi laktuna Relief Camp Sing the Lady Bag, Class 1 Degi 10 Pawagi Mahiroi Singbu, Kuman Mahikol, Mayang Infana Lemna, Laik Tamangani Haidi, Tabi Pawasi, Akasbani, Imphal Degini. Laibakasigi Civil Servant Singi Training Infrastructure Hen Apkal Hanabagi Pandamda, Ihan Hanba Oina, National Training Conclave, Nasidagi New Delhi the Hauragani. Delhi ki Pragati Maidan da pangthokpa International Exhibition and Convention Center da miphamadu Pradhan Mantri Narendra Modi na hudokani Capacity Building Commission na chinba miphamadu da tongan ba Training Institute singi mihut listing ama changa henbana saruk yagani ngasi phongba pause singi maroi ba pau singi damak hojik Rajkumari Mangalsana leire Mangalsana Thagachari Washington Manipur ki irang loisinabagi pandamda governor na luchingba peace committee ama semkhibagi pau amadi Northeast Democratic Alliance ne dagi convener oiriba Assam gi chief minister Himanta Biswa Sarma na ngarang Imphal da laktuna chief minister yauna mioi kya unakhibagi pau na ngasigi pau che singda maruiba pau oina phongna ba ure pau singasi huyen lan pau pokna fam Manipur Mail Imphal Free Press Sanga Express ki edition animak Iraibak Sanalaibak amadi People's Chronicle da ahan malamai da phongnari Hapta amagi manungda Khongsang Railway Station mathau tauba hohanna ba hotnari haiba IPR Minister Sapam Ranjan gi wafamna Ichel Express ta ahan ba headline tauri Pau asimak Sanalaibak Imphal Free Press People's Chronicle Sanga Express ki edition animak amadi Iraibak ta tungan ba mawongda headline tauduna phongli Khoken khulda nongmai kapna bagi thodok thokraba matungda Committee on Tribal Unity ko 2 na National Highway 2 amuka hanna blockade tawkhre haiba pauna People's Chronicle da maruiba pau oina phongli pau asimak Imphal Free Press ta tongan ba mawongda headline tawduna phongli Tangkhul amasung mitei punna iramdam ngakminanaba mifam ama pangthoktuna warep lawkhre haiba pau asina Ichel Express ta ahan ba lamai da phongbu ure pau asimak Sanga Express English Edition People's Chronicle Iraibak Huyen Lan Pau amadi Sanalaibak ta tongan ba mawongda headline tawduna maruiba pau oina phongnari Sanga Express Manipuri Edition da MLA Kunmari na Prime Minister unana ba warep lawkhre haiba pauna ahan ba lamai da phongbu ure pau simak Iraibak ta su maruiba pau oina phongli Pokna phamda British ki chingtam khaidokpa policy na aikhoi masel nungsina handabani haiba JNU Professor AK Bimal gi wafam na maruiba pau oina phongli Drug ki warda maithiba haibasi leingak maithibani haiba kadagi wafam na Iraiba ki ahan ba lamai da maruiba pau oina phongli Sale package pamjade mioi ba khunai gi peace ki package pami haiba saknai raba theater personality Ratan Thiam gi wafam na pokna pham pau cheda ani su ba headline tauri Pau simak Sanga Express English Edition amadi Huyen Lan Pau da maruiba pau oina phongnari Washington Thagachari Mangalsana Aroibeda maruiba pau amukhanna Manipur da mahuksa ki phibam hanjil hanabagi damak Raijapal Anushya Uiken luchingba Peace Committee ama semle Raija chida handak thokliba irang asigi matangda Judicial Inquiry Committee na thijinba hokre amasung Civil Servants singi Training Infrastructure hena pagal hanabagi pandamda ihan hanba oina National Training Conclave ngasidagi New Delhi da hauragani Paulo Jare